ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨꯅꯦ ꯂꯪꯇ꯭ꯔꯤ ꯂꯪꯉꯦ ꯍꯥꯏꯕ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯁ꯭ꯀꯨꯇꯤꯅꯤ ꯑꯥꯗ ꯂꯩꯁꯦꯀꯣ ꯃꯥ ꯐꯣꯇꯣꯁꯤꯒ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯤꯡꯁꯦ ꯐꯣꯇꯣ ꯆꯤꯡꯊꯣꯛ ꯌꯥꯕ ꯋꯥꯔꯤ ꯆꯥꯊꯣꯏꯕꯤꯒꯤ ꯍꯣꯏꯁꯦ ꯑꯩꯗꯤ ꯍꯥꯏꯔꯦ ꯅꯨꯡꯁꯤ ꯂꯥꯛꯑꯕ ꯍꯥꯏꯔ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪ ꯉꯝꯖꯕ ꯂꯣꯏ ꯆꯨꯝꯃꯥꯏ ꯍꯥꯏꯅꯣ ꯆꯨꯝꯃꯥꯏ ꯍꯥꯏ ꯌꯣꯡꯕꯣꯒꯁꯦ ꯇꯠꯀꯩ ꯇꯧꯔꯤꯉꯣ ꯌꯣꯡꯕꯣꯒꯁꯦ ꯇꯠꯀꯩ ꯇꯧꯔꯤꯉꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯃꯆꯥ ꯐꯩꯌꯦꯕ ꯅꯠꯇꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯌꯣ ꯀꯦꯃꯦꯔꯥꯃꯦꯟꯒ ꯀꯁꯥꯔ ꯗꯥꯏꯔꯤ ꯇꯧꯏꯅꯤꯅꯦ ꯏꯅꯥꯎ ꯅꯨꯄꯥꯗꯨꯅ ꯚꯦꯟ ꯗꯥꯏꯔꯤ ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯁꯨꯇꯤꯡꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯐꯤꯂꯝꯒꯤ ꯃꯃꯤꯡ ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯁ꯭ꯀꯨꯜꯁꯦ ꯕꯤꯗꯥꯁ ꯁ꯭ꯀꯨꯜꯁꯦ ꯈꯔ ꯏꯪꯕꯒꯤꯅꯦ ꯐꯥꯒꯤ ꯏꯕꯥꯏ ꯇꯧꯅꯗꯅ ꯅꯣꯛꯈꯦꯗꯅ ꯇꯧꯗꯣꯏ ꯃꯌꯥꯝ ꯁꯥꯔ ꯃꯥꯗꯤ ꯅꯁꯛ ꯏꯁꯛ ꯎꯅꯕꯗ ꯐꯨꯅꯤꯡꯕꯅ ꯑꯃꯅ ꯉꯥꯡꯕ ꯑꯃ ꯇꯥꯅꯤꯡꯉꯣꯏ ꯃꯥꯁꯣ ꯅꯥꯀꯟꯗ ꯀꯕꯤ ꯁꯃꯤꯂꯦꯟ ꯀꯥꯡꯕꯨ ꯃꯁꯛ ꯃꯁꯛ ꯖꯦꯡꯅꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯇꯨꯝꯃꯨꯔꯦ ꯑꯃ ꯋꯥꯔꯦ ꯍꯥꯏ 이ጫꯅꯨꯄꯤ ꯉꯥꯏꯕꯗ ꯇꯨꯝꯈꯔꯦ Hello everyone, good morning. ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯑꯉꯥꯡ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯂꯥꯏ ꯈꯨꯔꯝꯃꯦꯀꯣ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯗꯥꯅ ꯑꯉꯥꯡꯁꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯅ ꯅꯥꯀꯟ ꯑꯃꯗ ꯊꯕꯛ ꯍꯣꯠꯅꯔꯤꯉꯩꯗꯀꯣ ꯑꯗꯩ ꯆꯥꯇꯣꯝꯕꯤꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯕ ꯃꯐꯝꯁꯤꯅ ꯑꯩ ꯕꯤꯅꯥꯀꯥꯟꯗꯤꯗ ꯆꯠꯇꯣꯏꯅꯦ ꯆꯥꯊꯣꯏꯕꯤꯒꯤ ꯉꯁꯤ ꯑꯥꯔꯠ ꯀꯝꯄꯤꯇꯤꯁꯟ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯕꯨꯡꯒꯤ ꯁꯤꯒ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤꯒ ꯑꯕꯨꯡꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤꯀꯣ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯏꯅꯦꯕꯣꯛꯀ ꯑꯩꯈꯣꯏ ꯗꯥꯒ ꯆꯥ ꯊꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯅ ꯍꯧꯕ ꯁꯨꯃꯥꯏꯅ ꯄꯥꯁꯇꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯥꯗꯤ ꯄꯥꯁꯇꯥ ꯍꯧꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯇꯦꯁ ꯇꯧꯔꯤꯅꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯕ ꯀꯌꯥ ꯍꯩꯇꯦ ꯁꯤꯒꯨꯝꯕꯁꯦ ꯗꯥꯅꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥ ꯑꯣꯏꯅ ꯂꯩꯔꯦ ꯏꯅꯦꯕꯣꯛꯀ ꯑꯩꯈꯣꯏ ꯗꯥꯒꯗꯤ ꯆꯥ ꯊꯛꯄ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛꯁꯀ ꯆꯥꯒ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯕꯤꯁꯀꯤꯠꯀ ꯇꯧꯔꯒ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯛꯆꯜꯂꯦ ꯀꯟꯅ ꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯒ ꯁꯤꯗ ꯆꯠꯂꯤ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯣꯇꯣ ꯆꯤꯡꯊꯣꯛꯅꯕ ꯍꯥꯏꯅꯀꯣ ꯐꯣꯇꯣ ꯀꯣꯄꯤ ꯀꯥꯏꯗꯅꯣ ꯀꯤꯔꯨꯔꯦ ꯅꯣꯏ ꯃꯈꯥꯗ ꯌꯦꯡꯉꯨ ꯐꯣꯇꯣ ꯀꯣꯄꯤ ꯑꯅꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯆꯤꯡꯊꯣꯛꯄ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯂꯩꯔꯝꯃꯗꯤ ꯂꯧꯕꯤꯔꯁꯤ ꯍꯣꯔꯦꯟ ꯑꯗꯣ ꯍꯧꯗꯣꯡ ꯃꯆꯥꯒ ꯁꯤꯁꯤꯒ ꯂꯩꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯥꯛꯄ ꯂꯩꯔꯝꯃꯗꯤ ꯄꯨꯕꯤꯔꯅꯤ ꯌꯨꯝꯗ ꯂꯣꯏꯕꯤꯔꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯆꯥꯇꯣꯝꯕꯤꯒꯤ ꯁꯤꯗ ꯂꯝꯕꯤ ꯐꯠꯇꯕ ꯂꯝꯕꯤꯅꯤꯁꯦ ꯌꯦꯡꯉ ꯆꯠꯂꯨ ꯁꯅꯥꯅ ꯈꯣꯡꯗ ꯂꯪꯒꯅꯨ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯆꯠꯄꯅꯤꯗ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯤ ꯀꯩꯅꯣꯗ ꯕꯤꯅꯥꯀꯥꯟꯗꯤ ꯁꯥꯎꯠ ꯕꯔꯥꯛꯇ ꯆꯠꯄꯅꯦꯕꯀꯣ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟꯗꯣ ꯃꯥꯗꯤ ꯇꯝꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯩꯕ ꯑꯗꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯗꯤ ꯐꯩꯗꯅꯀꯣ ꯃꯌꯥꯝ ꯃꯔꯛꯇ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯍꯥꯟꯕ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯗꯣꯛꯄꯗꯣ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄꯨꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯆꯠꯂꯒ ꯍꯣꯔꯦꯟ ꯑꯥꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨꯅꯦ ꯂꯪꯇ꯭ꯔꯤ ꯂꯪꯉꯦ ꯍꯥꯏꯕ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯁ꯭ꯀꯨꯇꯤꯅꯤ ꯑꯥꯗ ꯂꯩꯁꯦꯀꯣ ꯃꯥ ꯐꯣꯇꯣꯁꯤꯒ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯤꯡꯁꯦ ꯐꯣꯇꯣ ꯆꯤꯡꯊꯣꯛ ꯌꯥꯕ ꯋꯥꯔꯤ ꯆꯥꯊꯣꯏꯕꯤꯒꯤ ꯑꯗꯣ ꯑꯩ ꯆꯪꯕ ꯇꯟꯅ ꯁꯤꯒ ꯂꯩꯔꯤꯅꯦ ꯑꯗꯨꯝꯗ ꯎ ꯃꯈꯥꯗ ꯂꯩꯔꯤꯅꯦꯕ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯇꯧꯅ ꯆꯠꯇꯣꯏꯅꯣ ꯁꯤꯕꯨ ꯈꯟꯕꯗ ꯃꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯅ ꯑꯥꯗ ꯂꯩꯔꯦ ꯑꯥꯗ ꯆꯤꯡꯈꯧ ꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯀꯣ ꯁꯣꯝꯗꯒꯤ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯗꯨꯅ ꯑꯇꯤꯌꯥꯒꯁꯦ ꯄꯨꯡꯂꯪ ꯂꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯁ ꯈꯨꯠꯁꯥꯝꯅꯤꯍꯦ ꯁꯤꯒ ꯆꯠꯇꯣꯏꯁꯦ ꯏꯕꯣ ꯇꯜꯂꯦ ꯍꯦꯛꯇ ꯈꯨꯠꯁꯥ ꯑꯃ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯁꯤꯐꯥꯎ ꯊꯣꯛꯂꯛꯄꯗ ꯋꯥꯔꯦ ꯍꯥꯏꯕ ꯏꯁꯥꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯥ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯁ ꯁꯝꯒꯁꯤꯁꯨ ꯇꯥꯔꯛꯏꯌꯦ ꯐꯖꯕ ꯁꯝꯁꯤꯁꯨ ꯍꯣꯔꯦꯟ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯆꯠꯂꯤ ꯌꯦꯡꯉꯨꯁꯦ ꯈꯜꯂꯤꯁꯦ ꯃꯊꯛꯇ ꯆꯨꯅꯤ ꯈꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯃꯥꯏꯅ ꯈꯜꯂꯤꯅꯦ ꯐꯤ ꯄꯥꯏ ꯆꯥꯇꯣꯝꯕꯤꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯗꯣ ꯑꯁꯤꯅ ꯐꯔꯦ ꯏꯁꯥꯗ ꯆꯠꯂꯛꯄ ꯁ꯭ꯀꯨꯇꯤꯗ ꯆꯠꯄ ꯕꯥꯏꯛꯇ ꯆꯠꯄ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯆꯠꯄꯤꯔꯣ ꯁꯨꯃꯥꯏꯅ ꯆꯨꯅꯤ ꯑꯊꯥꯕ ꯑꯃ ꯄꯨꯕꯤꯔꯣ ꯁꯨꯇꯤꯒꯤꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯃꯥꯡꯗ ꯐꯝꯍꯟꯕꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯏꯍꯟꯕꯤꯔꯣ ꯑꯗꯒꯤꯗꯤ ꯅꯤꯡꯗ ꯐꯝꯃꯤꯕ ꯃꯃꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ
mana mu maya ita pai lo. Ah, jare auto ni auto. So, aduh kita mana deh? Kau cari se, sa kata nak. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯎꯠ ꯕꯔꯥꯛ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯒꯤ ꯑꯥꯔꯠ ꯀꯝꯄꯤꯇꯤꯁꯟꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯗꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯅꯤ ꯑꯥꯔꯠ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯅꯤ ꯌꯥꯎꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯥꯎꯍꯟꯒꯦꯅ ꯏꯆꯥꯊꯣꯏꯕꯤꯅ ꯄꯥꯝꯕꯅꯤꯅ ꯍꯥꯏꯅ ꯑꯗꯣ ꯁꯤꯗ ꯏꯆꯦ ꯍꯣꯏ ꯊꯨꯡꯉꯒ ꯂꯩꯔꯦ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯣꯝꯗꯣ ꯁꯤꯒ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯤꯔꯦꯕꯀꯣ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯑꯣꯖꯥꯁꯦ ꯊꯣꯏꯊꯣꯏꯕ ꯃꯌꯥꯡꯂꯥꯝ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯊꯦꯡꯅꯖꯔꯤꯅꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯥꯔꯠ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯁꯤꯒ ꯊꯣꯏꯊꯣꯏꯕ ꯑꯣꯖꯥꯁꯤꯅꯀꯣ ꯌꯦꯛꯄ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯁꯤꯡ ꯃꯌꯥꯝ ꯑꯃꯒꯤ ꯌꯦꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯇꯧꯗꯨꯅ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯎꯔꯦ ꯎꯕꯗꯀꯣ ꯏꯆꯥꯊꯣꯏꯕꯤꯗꯤ ꯑꯁꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯗꯤ ꯉꯥꯎꯔꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯗꯤ ꯑꯥꯔꯠ ꯌꯥꯝ ꯄꯥꯝꯖꯕ ꯑꯉꯥꯡꯅꯤꯅꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯉꯁꯤꯒꯤꯁꯦ ꯌꯦꯡꯁꯤ Memory. ꯃꯌꯥꯝ ꯊꯣꯛ ꯑꯥꯗ ꯁ꯭ꯀꯨꯜꯁꯤꯒꯅꯦꯕ ꯃꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯣꯏꯁꯦ ꯁꯤꯅ ꯁꯥꯎꯠ ꯕꯔꯥꯛꯅꯤꯀꯣ ꯃꯣꯏꯁꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯍꯣꯜ ꯀꯣ ꯁꯤ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯁꯥꯎꯠ ꯕꯔꯥꯛꯀꯤ ꯗꯥꯁ ꯂꯥꯎ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯁꯤꯒ ꯑꯣꯏꯅ ꯆꯠꯂꯅꯤꯀꯣ ꯑꯁꯤꯒꯤ ꯏꯁꯇꯦꯆꯨꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁ ꯈꯨꯠꯁꯥ ꯑꯃ ꯇꯧꯏꯍꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯏꯁꯇꯦꯆꯨꯁꯦ ꯃꯣꯏ ꯆꯠꯅꯈ꯭ꯔꯦ ꯆꯥꯊꯣꯏꯕꯤ ꯌꯥꯝ ꯃꯃꯥꯡ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯍꯣꯏꯒ ꯅꯨꯡꯁꯥꯁꯤꯗ ꯆꯠꯂꯤ ꯉꯁꯤꯁꯦ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯆꯠꯂ ꯂꯩꯌꯨ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯠꯁꯥ ꯑꯃ ꯅꯨꯡꯁꯥꯁꯤꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯅꯗꯤ ꯐꯔꯕ ꯖꯥꯠꯅꯤꯗ ꯌꯧꯔꯦ ꯃꯐꯝ ꯌꯧꯔꯦ ꯁꯤꯗ ꯆꯪꯗꯣꯏꯅꯤꯁꯦ ꯁꯤꯒꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯤꯒ ꯆꯪꯗꯣꯏꯅꯤ ꯁꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯣꯏꯕꯣꯔꯦ ꯑꯍꯥꯟꯕ ꯆꯪꯖꯔꯤ ꯑꯣ ꯃꯥꯏ ꯒꯣꯠ ꯈꯨꯠꯁꯥꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯑꯁꯤꯒꯅꯤ ꯆꯪꯗꯣꯏꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯁ꯭ꯀꯨꯜꯁꯦ ꯃꯊꯛ ꯃꯈꯥ ꯍꯥꯎ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯨꯅꯨ ꯀꯥꯏꯗ ꯊꯣꯛꯀꯅꯤ ꯌꯣꯡꯈꯥ ꯀꯥꯜꯂꯝꯃꯗꯤ ꯇꯧꯔꯨꯅꯨ ꯇꯧꯔꯨꯅꯨ ꯁꯅꯥꯕꯤ ꯇꯧꯔꯨꯅꯨ ꯂꯥꯛꯑꯣ ꯐꯣꯟ ꯇꯧꯁꯤ ꯂꯥꯛꯇꯣꯏꯁꯤ ꯃꯤꯗꯥꯁ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯤꯗꯥꯁ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯣꯏꯒꯤ ꯑꯉꯥꯡꯒꯤ ꯀꯤड्ꯁꯀꯤ ꯁꯥꯟꯅꯅꯕꯒꯤ ꯀꯩꯅꯣꯒ ꯌꯥꯝ ꯂꯩꯌꯦ ꯐꯤ ꯆꯨꯍꯟꯅꯤꯀꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤꯅꯦ ꯑꯧ ꯑꯁꯤꯒ ꯀꯥꯈꯠꯂꯨꯅꯨꯀꯣ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯇꯥꯇꯣꯝꯕꯤ ꯀꯁꯦ ꯀꯥꯈꯠꯂꯨ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯐꯤꯗꯣ ꯂꯣꯏꯅꯦꯕ ꯏꯃꯥ ꯃꯆꯦꯗ ꯏꯂꯧꯅꯤꯍꯦ ꯀꯥꯏ
Lá là không kìa nè. Ôi chứ, em đi hài đấy. Được xin lại giờ có hài được ngoài đi mà. Đây mà cô hài có làm con ngoài. Zum na makhil la jira. Cái xóm sang ngồi. Bỏ cha cái nó đã chala laga. Em không ơi. Ui thơ kia tao nào đấy, ngoài bên kia tao. Ngoài bên đó xinh quá. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯍꯩꯔꯤꯕꯥꯡꯒꯣꯡ ꯍꯥꯏꯔꯒ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯏꯪꯁꯨ ꯏꯪꯉꯦ ꯁꯤ ꯍꯥꯏꯔꯕꯅꯤꯅ ꯁꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤꯀꯣ ꯑꯩꯅ ꯐꯝꯐꯝꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯩꯔꯒꯁꯨ ꯑꯩꯅ ꯁꯤꯗꯩꯗ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠꯇꯣ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯁꯤꯗ ꯇꯧꯔꯒ ꯂꯩꯔꯦꯕꯀꯣ ꯑꯁꯤꯒꯤ ꯃꯤꯗꯥꯁꯤꯡ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯩ ꯍꯥꯏꯒꯅꯤ ꯏꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯄ ꯃꯐꯝꯗꯣ ꯑꯣꯏꯗꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀோ Nó ngâm giờ bây giờ chúng mày hài nhau, chúng mày hài, dùng búa cái gì cắt cái chổi, ngon dùng búa cái gì cái gì rồi nó, anh giờ ngang bây giờ chúng mày chắp hay vậy anh đi nhìn nhá, nhá bà con. Class kaya ka lagi na? Anh nhá class, cái juan, cái juan nhà con như bảoคุณมาnhà bên nhà chăn như cũng là, anh đi như chọc cái cái cho vậy hả? Anh dùng cái nó phí cái phần mà gì nè, cái chuyện gì mà dùng búa cái gì chút. Tập chia mi talan ching nani bo. Kalau ini nanti tak lambat ni. Doi jo. Oi, kumang sawalan nomor itu. Class ne tha ga tam hum to ka dai to jeng hi law ne. Ho ji wa ho wai wai leitri. Ta do lai do. Ta tôi sẽ vô đấy. Cái hole gì đó. Quay chặt tới cái bag gì đó lấy đó. Xin này chặt tới cái mà này cái bag. Đi dạo mình hết mua gì. Sao na? Kasama tayo. Padre, amuk khám cho nó. Ini suku mana, Pak? Nakuha lang mo nito ni. Oy. Si kuha dito rin ra. Dalo lang ba man ang wala ikay. Samsung lo kanino? Samsung. S24. Kasi kita to bang karon. Ano niya? S23 lagi sa lumi. Lagi. 24 pure lagi. Ari lagi 25 lo. Tutam tang ko ikang ng din. Na puro tubig. Kuma to. So na nung pala ko haber. Adu nang na ba? Ay hari ani basidi pa. Go puro ya ba. Ikai sa lamin na complain la ya ba. Wow. Ay ko ne. Bajana sumay ko bi dang dare ko nung ito. Ada web ni de ba to ko chalo. Photo natin ko, photo natin daw. Ado yung asilaw din nga mga madi. Uy ma sae, pada na. Dito na kuko ko mati. Ado niyo ko yung kami o daanin ko dahil na Chahi kun mandung na no ba ko ni. Sarkar che chang national na kun na che chang tharo matang ni na. Adu matang ko ni. Ta chok eka ta chok ken ka tu adul lo nya re. Kau gula semua ni pada ni. Yang kalau sini ni yang ko na to. Ông ngao để cho ăn để hay chụp ở đây mà nào ngao bắt luôn đi vào đàn này vào đàn này Anh nói chuyện tụi mày gì vậy? Camera ni kasar dari itu ini. Yang brother ben dari. Ôi ơi.
가까스니네. 我家那呢，哎，我讲哎呀，那么说。 Ako ko kali na ino ba ko kakit na. Ay khagla na ba kya kana na. 오케이 안다나 봐이나. Ay kana ma ko. 나 거기 잠깐만 보려 형 봐가. Ah sapan. 나 이제 이거 해 강자로 입어. Mana ya ba khang dia ba. Ayam. Ayam. Tika sa ko jong na re ba. Ay ngon da marang ba ni ko. Ngon da bupi ni ko sa lupa. Ko ni ko don jin. Laki pun dah lagi saya lebih ni cakap dia cakap kisah. Kacau. 我家的很多户那个弄那的呢，哦，那个是黑色，是坑的，我家出来都买那个。Ay ni kan sa thoni mana kai aso ba. 회복라. 회복이라. Ah phai di phai ok. 근데 맞아만 해도 회복을 한 게 봐. 엄마 삭시 많으리 봐. Ai bu ni chahi matung da. 나도 나간 거지. 잠동링이. 나와다. nơi không phẩm thôi đã phòng gan ta là phải dễ không rào này có mang thằng kia vào xin được khẩu cũng lôi đấy thôi xin thật cẩn mật nào không đi gì thầu ra già này phải lên một thầu thầu đó thuộc là kẻ phải lên một thầu mai thì mà nào cái thầm tôi mình chẳng ai thật tôi mình thôi thôi không thôi ngày thấy này có gì vậy hầu gì sudah kami yang lang ko pai sida room mama room sonda room mama sonche room mama son akada room mama mi khuza mama tawiye sida lai re pai cha thoi bi ki mama nabi helina sida lai re moi ready pai phata ji abu ba ai sida kami pung 11 di hau doi na ba 11 ta ga ba 7 minutes na ngai ra moi hau ra ni Agay thôn sao mà tao ý hết quay ra tới đây ngoài phải không Ma'am, hoji paper yen ba hore kana tawai ko art tawagi paper se yen ba hore ado khoi ja thobi gi ahan ba kaya gani competition ni habata re school da budi competition ma ma budi yawe ko ado ga su school gi mapan da drawing art competition yawe se ahan bo idoni ko ado thawai su adum wai kaina haidi kamai tawdoi ba haidana ko ado adum maka tana kamai tawdoi habado adum yengsi ko Sony side 촌타라바 타모이 하이바 필름도기 슈팅 슈팅 네바 거타우리스 필름기 마밍 촌타라바 타모이 팽볼로 효드라바 글라스 चाबा लोइद्रिङदा केन खिबा आइसक्रिम चाक लोइद्रिङदा मै मुटकिद्रा राइस कुकर चाक मुलौदबा मै मुटकिद्रा मुलौद्रबा चाक गेस लोगिना वे गेस लोगिना काउथोकना मुथलौदबदगी चा पाथाखा खिबा संगो पाथगिबा ममी ngong tai Ware susah sare Kira Tiga nga
ꯊꯥꯔ ꯐꯝꯃꯒ ꯂꯩꯔꯦ ꯈꯨꯠꯁꯥ ꯑꯃ ꯅꯨꯡꯁꯥꯁꯤꯅ ꯃꯁꯥꯕꯒ ꯂꯣꯏꯔꯦ ꯁꯝꯒꯁꯤꯅ ꯐꯥꯕꯅ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤ ꯖꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯀꯥꯏꯅ ꯍꯧꯖꯤꯛꯁꯦꯀꯣ ꯆꯦꯛꯄ ꯍꯧꯈ꯭ꯔꯕꯅꯤ 사오지가 나도 지도 그래 달록도 순지 미다시 순지 다 ingmagine fagida bai tong na nokpada na tong na nya 많이 saram mari na sakise una ber puning munis Marang nganggo ma tani ngoy. masona kada ka bisa milen kamu masa basa ko jeng na hon le 나도 보내봐도 그런 거 알마 농ninh mà quá 갔더니 막 ngang 하면 돼 나도는 작사를 그렇게 잘할게 pai chakka na de no 호이네 ai bi chakka de 할라 통우더라 ai smang mapa do jari na ko cha do ma do kan pham me ba adu ko breakfast 여기 통 바로기 잡아 걸거든 barogi ko nang dang ta chai 이제 ꯑꯗꯨꯒ ꯀꯁꯥꯔꯗꯒꯤ ꯇꯥꯗꯣꯒꯁꯨ ꯐꯪꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯣ ꯇꯥꯗꯣꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯑꯃꯅ ꯑꯋꯥꯕꯀꯣ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏ ꯊꯣꯛꯄ ꯄꯦꯟꯊꯣꯛꯅꯔꯒ ꯂꯣꯏꯅ ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯗꯣꯒ ꯐꯪꯅꯕꯁꯨ ꯐꯥꯒꯤ ꯖꯣꯀꯥꯏ ꯇꯧꯅꯗꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯥꯛꯑꯦ ꯁꯤꯗ ꯀꯗꯥꯏꯒꯤꯅꯣ ꯀꯧꯊꯣꯛꯈꯔꯦ ꯁꯥꯠꯄꯔꯥꯛꯇ ꯁꯤꯅ ꯀꯥꯡꯕꯨ ꯆꯪꯉꯦ ꯑꯗꯨꯝ ꯁꯩꯔꯦꯡ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯇꯥꯁꯤ ꯃꯈꯣꯜ ꯊꯣꯛꯇꯅ ꯆꯩꯅꯥꯕꯨ ꯄꯤꯔꯤꯕ ꯄꯥꯝꯂꯤꯕ ꯁꯥ ꯀꯣꯄꯤꯒꯤ ꯋꯥꯊꯣꯛꯇ ꯍꯤꯡꯅꯔꯤꯕ ꯊꯤꯌꯦꯇꯔꯁꯤꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯟꯊꯣꯛꯄ ꯃꯄꯣꯛꯄꯨ ꯏꯃꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯃꯆꯥꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯣꯏꯗꯤꯟꯗꯨꯅ ꯑꯌꯨꯛ ꯁꯥꯒꯨꯝ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯕꯨ ꯆꯔꯥ ꯇꯝꯗꯨꯅ ꯍꯥꯠꯂꯤꯕ ꯃꯤꯆꯝ ꯀꯌꯥꯕꯨ ꯉꯥꯛꯇꯛꯅ ꯀꯨꯝꯑꯣꯏꯅ ꯄꯤꯔꯤꯕ ꯂꯩꯄꯥꯛꯀꯤ ꯀꯪꯂꯩꯄꯥꯛ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯉꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇ ꯄꯤꯖꯕ ꯂꯥꯟꯖꯦꯟꯕꯤ ꯏꯃꯥ ꯐꯨꯔꯕ ꯃꯤꯠꯌꯦꯡ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯃꯨꯕ ꯃꯃꯤ ꯈꯨꯝꯃꯨꯅꯤ ꯑꯃꯨꯛꯇꯗꯤ ꯏꯃꯥ ꯅꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯇꯪ ꯌꯥꯎꯅ ꯍꯤꯡꯕ ꯄꯥꯝꯂꯤꯕ ꯆꯤꯡꯒꯨꯔꯣꯏꯁꯥ ꯌꯨꯝꯐꯝ ꯌꯥꯎꯗꯅ ꯇꯔꯪꯅ ꯌꯨꯝꯂꯩꯒꯦ ꯈꯜꯂꯤꯕ ꯉꯝꯒꯗ꯭ꯔꯅꯤ ꯍꯤꯡꯕ ꯅꯥꯏꯇꯣꯝꯗ ꯀꯣꯏꯀꯠꯇ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯃꯥꯂꯦꯝꯁꯤꯒꯤ ꯇꯪ ꯌꯥꯎꯗꯅ ꯆꯤꯡꯈꯠ ꯍꯤꯡꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜ ꯆꯤꯡ ꯇꯝ ꯄꯨꯟꯅ ꯂꯥꯌꯦꯟ ꯑꯃꯅ ꯂꯪꯒꯥꯏꯔꯤꯕ ꯄꯨꯝꯕ ꯁꯠꯇꯨꯅ ꯁꯦꯒꯥꯛ ꯇꯥꯍꯟꯅꯕ ꯊꯧꯁꯤꯜ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯏ ꯄꯨꯝꯕ ꯄꯤꯊꯣꯛꯀꯦ ꯈꯜꯂꯤꯕ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯂꯒ ꯏꯅꯔꯤꯕ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯗ ꯈꯪꯂꯔꯣꯏ ꯃꯗꯥꯒꯨꯝ ꯈꯨꯗꯤꯠꯇ ꯃꯥꯡꯗꯣꯡ ꯆꯣꯡꯕꯅꯤ ꯈꯛ ꯀꯥꯎꯏ ongmi kunojoki sem sagun itu Ja, hojiki hayam babu. Tenggi pamang dan sendiri belum suruh kai kumpul mana jadi ai sini ni maming sambal tanah terba una terba khangna su khangna terba ai kol himni sire da jong tali lopu mapu pan terba ri kol sibu sambal na hoi matun sa tauri ko kana le bagi thonok lo sambal na hoi matun sari thonok lo sambal na hoi matun sari taru da pensin ki mana uru bada isin ki mami ingthau oi pitang bana bichar tauri lonthok da bana ai koi sira dra iung sangai su imagini launi singja su ipugini lamdam sida poksaba lamdam sida chawjagini yelomini ai koi yelomi jaining ba jaili haning ba su hai 시기 누밋 홈니 줍나 자타라글리바 솔로 아트 exhibition기 니니 잔바 누밋 세링 나보기 토론 마시다
watem bibagi pabam nangda ding sinbiriba ikai kunna bada matik jar bangsa mingona panjara bada Dr. Ken Chan oja bo han bade kai kunna na ikong na jari loina na ngasigi thorang masibu mapung han bina bagi dama lamdam na gi lengbi rakliba sahitya na thawai oiriba oja singa madi mar mapija punna mapu ikai kunna ga loina na ikong na jari aigi sayengi mi yening thagi khonobi yening thagi khonobi nusi da go che nusi nungoli da go khonje do mabu kanagi sayo mo chimui kari mapao no taibang sin thungna na hakna khonthan manga gi sehikna ku haina haibu seyo na na khou pong na sai thari bi hada jekra jekmusi khangde nangdi khongloi ni yening thago bi lai bingi lagla badana hakna yening thaga chusamna lu go murabo palo panna taram no okli nangu ano na no galoina na kundo lerang de yungsi uthama pan lam jawbi momol nok na le ka phali nangi khonjel tabada hanuna ha khakdana aduga mayam akhoi somna kandagi lae laaga kamu chathabi moya art competition gi famse mu lapna kamu jengi do mi mayam amadi loina gare ko de chathabi gi di sungloi loiba nai de kedawrano khangdana adum kana tawre da mangonda so ina pressure yam pidre kaigina habidi matam leiri bako moina to works ki matam do pibani na matam do leibani na du tan adum gyan ta na ye asanu hana adumai tawdana mase hojikta mi loina thona gra matam gumsida mahida color kana tawre ye bako do mi khara mabudi leido ya mari thona gre bako loidana adune ado makhatana adum yexiko mayam tumre ama ware hai ichane pi ngai bada tumngare hogolo mi tranga da ngai re mayam keno dagi haurai ni pungje keno dagi haurakani 11 di haubani ko pung amada loidoni 2 hours ki madam pi abo ko moina ado hojik 12 ka 45 minutes oidore ko tum cek sini kaya nusi na kongi no ba lei se yong sire je kaya prajita da torogo na tra torogo ni finally hoji chathabi gi magi kana se loira ga hoji moi oja siga piba chakhre ko paper se kema ba ai ko chiure nangaroi haina nangi to whatsapp chap chana pungani daga da mini manga bari ga lore nang ko jang rumal loi di na tra la chin special la sila let's go Sudah loi jiba la papa thu kare ba papa thu kare la uni mama di apa tahu sih la kan bagi thôi hoji sak nama sak la mi ba sobasing class sobasing loi da ba yam ya hori ado khoi di hale ngamdre chathabi loi hale ado moi gi select akoi dag ji galake kucha se kai bi ne ji ngare kai do ibo ama je le haure kama to dono kang ye chang mahi lang ei ha aisana be देखो ओए mahi बराबर लाउले चेंद्र के लाउ त ए बड़ा जारो इंगो सुगाम साबे कनाय बड़ा नो रे चट पसा बना गइनो ने हाय गाना देने
ꯆꯤꯛꯂꯪꯉꯤꯅꯤ ꯅꯨꯡꯁꯥꯁꯦ ꯅꯨꯡꯁꯥ ꯈꯨꯂꯪꯁꯦ ꯌꯦꯡꯉꯨꯅꯦ ꯕꯦꯝ ꯁꯣꯟꯗ ꯅꯠꯇꯦ ꯁꯣꯟꯗ ꯂꯩꯁꯨ ꯁꯣꯟꯗ ꯀꯩꯅꯣ ꯌꯣꯜꯂꯦ ꯁꯤꯂꯥ ꯕꯤꯅꯥ ꯒꯥꯟꯙꯤ ꯑꯥꯗ ꯕꯤꯅꯥ ꯒꯥꯟꯙꯤ ꯂꯩꯔꯦ ꯕꯤꯅꯥ ꯒꯥꯟꯙꯤꯒꯤ ꯀꯣꯔꯅꯔꯗꯣ ꯂꯩꯔꯦ ꯑꯥꯗꯩ ꯁꯤꯗ ꯀꯩ ꯂꯧꯗꯣꯏꯅꯣ ꯂꯧꯔꯣ ꯕ꯭ꯂꯦꯛ ꯁꯦꯒꯥ